Adungai anganba matamda ibudhau pakhangba sana khomdonbu kangla tamna Imphal turel khongnungda pena khongduna pukhalakpada pena chaiding tatuna semlingaida ibudhauna leptana sum chatkhibana samurau yaurabada ibudhauna panduna laikhiba mafam Imphal turel ihan asi amukta thoktriba maongda kangkhibana kari karamba awaba khudong thiba thoklakkadage haina maitai lainingbu thajaba samuraugi miyam mipainaba poknare Honglakliba fibam asigi matangda ibudhau samurau lakpa pakhangba thaugalupki secretary na wafam kaya thamlakli Pai mayam ne hena khangbire leibak loina mangna pena semingaida samurau yowi haiba pauroma idona kakhatpam khubam oiriba mafamji hauji ikang thokna hana amukta oidaba fibam da oirakpasida leibak si kari oidagi haibadusu kidaba aidigi pakhataba ngamde masi akhang hai leibaki Pandilosang oiro ama oiro mayamna tanaraga oiriba phibamji kamai tobujano idhou nehek samapujina kakhatpam khubamjigi turianji ikang thokna tawribase tungda kari phataba oirakadagi haibadusu aikoida akiba phaujai Hauzik malemgi oina honglakliba amadi mahosagi khal kaitharakliba asi karidagino haibasi akhang ahei singna thambirakpagi matung inna umang kokthokpa amadi uwa yanthatpa asina achoba maram ama oiri laingakna amadi mari leinaba loisang singna phanayamna athingba thamlabasu singda uwa yanthatpa asina tungda sidagi hena khudong thiba kaya oirakani haiba wafam thamlakli Turel asida tangduna hingliba miyoi kaya khunja kayana asumna turel ising kanglakpa sina oirakadaba awaba singi mipaiba fahori singi mafom singda uwa yanthatpa pat sing mangsilakba catchment area sing lairaktabana ising matam kuina tungpham laitaba amadi nong khajiktang chubaga khudaki ichau thokpa asina turel sing kangbagi maram ama oiri aduna aikhogi Sigi idau sigi matik magun sigi matang sida turen na sakhini Manipur ki khwaidagi maru oiba turen Imphal turen kangak paiba sa awabagi masang hauji ahan singna haramada loktak khara sarani haidu loktak chu ising mayang tare ase loktak ta lariba kononggi anga mathau singna salai tarekki mapari mamom singina tonge hariba adagi ni thauna tongangiba isamsa ba hiyaido Ising leitragadi makchu masak urakpagi condition lakpa yai haibagi khoina thajaba thami Asumna awaba kaya asi mayok narakringaida lamdam masida lairiba miyamna su uwa maram sadana yanthatpa asi tokpagi matam oire amadi laingakna akanwa mieng sangpham thokle maihorol-dagi lamdam asida leijarakliba mahousagi khal asi kaihandana thambada lamdam asida lairiba miyoi khudingmakki thaudang changi Ibudau pakhangba samurau lakpagi laifam leni haiduna miyamna khurumnariba mafamasi amukta thokhijiba mongda handak chahi oina ising kanglakpasina laibaga sida kari thoklakadagi haina khunja singna mi paina hore camera person Naresh Kaloinena Tom TV ki damak paudam jaribi Asapriya Lorembam Tom TV News Imphal Turel Samurau